ꯑꯁꯤꯒꯨꯝꯕ ꯈꯣꯟꯗꯥꯁꯤꯡꯁꯤ ꯇꯥꯗꯨꯅ ꯆꯥꯎꯔꯛꯄ ꯑꯉꯥꯡꯁꯤꯡ ꯅꯨꯡꯁꯤ ꯅꯨꯡꯉꯣꯜ ꯃꯔꯤꯗꯁꯨ ꯃꯈꯣꯏꯕꯨ ꯊꯥꯗꯣꯛꯇꯨꯅ ꯆꯠꯈꯤꯅꯤ ꯃꯤꯄꯥꯏꯕ ꯄꯣꯛꯄꯅ ꯅꯨꯡꯁꯤꯅꯔꯤꯉꯩ ꯃꯁꯥ ꯀꯥ ꯍꯦꯟꯅ ꯂꯩꯇꯥꯗꯕ ꯍꯦꯟꯖꯤꯟꯅ ꯇꯨꯝꯕ ꯆꯥꯕ ꯌꯥꯗꯕꯁꯤ ꯊꯣꯛꯀꯜꯂꯤ ꯀꯥꯏꯅꯈꯤꯗꯧꯇ ꯃꯥꯟꯕ ꯂꯥꯞꯅꯈꯤꯗꯧꯇ ꯃꯥꯟꯕ ꯏꯊꯤꯜꯅ ꯃꯁꯥꯕꯨ ꯄꯥꯈꯠꯍꯟꯗꯨꯅ ꯃꯥꯒꯤ ꯄꯥꯔꯠꯅꯔꯗ ꯀꯔꯥ ꯑꯃ ꯍꯦꯟꯖꯤꯟꯅ ꯌꯥꯝ ꯆꯣꯞꯁꯤꯟꯅ ꯅꯨꯡꯁꯤꯕ ꯁꯤꯟꯃꯟꯕꯗꯒꯤ ꯃꯗꯨꯅ ꯃꯥꯕꯨ ꯂꯥꯏꯊꯣꯔꯛꯇꯨꯅ ꯃꯃꯜ ꯂꯩꯇꯅ ꯈꯟꯕꯤꯔꯛꯇꯨꯅ ꯊꯥꯗꯣꯛꯄꯤꯔꯝꯅꯕꯒꯤ ꯍꯨꯟꯗꯣꯛꯄꯤꯔꯝꯅꯕꯒꯤ ꯌꯥꯝ ꯑꯆꯧꯕ ꯃꯔꯝ ꯑꯃ ꯐꯥꯎꯕ ꯑꯣꯏꯔꯛꯏ ꯑꯉꯥꯡꯁꯤꯡꯅ ꯃꯃꯥ ꯃꯄꯥꯗꯒꯤ ꯐꯪꯒꯗꯕ ꯈ꯭ꯋꯥꯏ ꯃꯔꯨꯑꯣꯏꯕ ꯏꯍꯨꯜꯁꯤ ꯃꯁꯤ ꯅꯨꯡꯁꯤꯕꯅꯤ ꯃꯈꯣꯏꯕꯨ ꯀꯔꯤꯗ ꯁꯣꯏꯈꯤꯗꯒꯦ ꯌꯦꯡꯁꯤꯟꯕꯤꯕ ꯀꯤꯌꯔ ꯂꯧꯕꯤꯕꯒꯤ ꯏꯍꯨꯜꯁꯤ ꯑꯣꯏꯒꯗꯕꯅꯤ ꯑꯗꯨꯕꯨ ꯃꯃꯥ ꯃꯄꯥ ꯑꯅꯤꯁꯤꯅ ꯅꯥꯠꯄꯨ ꯇꯥꯗꯕ ꯗꯥꯏꯇ ꯂꯩꯇꯕ ꯑꯉꯥꯡ ꯌꯣꯛꯄ ꯃꯇꯝꯗ ꯀꯔꯤ ꯀꯔꯝꯕ ꯈꯣꯟꯗꯥ ꯈꯣꯟꯐꯝ ꯁꯤꯖꯤꯟꯅꯕ ꯌꯥꯏ ꯌꯥꯗꯦ ꯈꯪꯗꯕ ꯁꯤꯒꯨꯝꯕ ꯍꯨꯒꯤ ꯃꯁꯛ ꯑꯣꯏꯕ ꯅꯨꯄꯥ ꯅꯨꯄꯤꯅ ꯌꯨꯝꯕꯥꯟꯃꯤꯟꯅꯕ ꯏꯃꯨꯡꯗ ꯄꯣꯛꯄ ꯑꯉꯥꯡꯁꯤꯡꯒꯤ ꯃꯔꯥꯏꯕꯛꯁꯤ ꯃꯁꯤ ꯇꯨꯡꯗ ꯀꯔꯤ ꯑꯣꯏꯔꯛꯀꯅꯤ ꯑꯗꯨꯝ ꯈꯪꯕ ꯉꯝꯕꯤꯕ꯭ꯔꯥ ꯏꯪ 2009ꯗ US Department of Health and Human Servicesꯀꯤ ꯃꯅꯨꯡ ꯆꯟꯅ ꯂꯩꯔꯤꯕ ꯑꯉꯥꯡꯁꯤꯡꯒꯤ ꯄꯨꯟꯁꯤ ꯃꯍꯤꯡ ꯌꯦꯡꯁꯤꯟꯅꯕ ꯊꯝꯂꯤꯕ ꯑꯩꯈꯣꯏꯒꯤ Administration of Children and Familiesꯅ ꯊꯥꯗꯣꯔꯛꯄ ꯋꯥꯔꯣꯜ ꯑꯃꯗ US ꯈꯛꯇꯗ ꯑꯉꯥꯡ 50,000ꯒꯤ ꯃꯊꯛꯇ ꯑꯄꯣꯛꯄ ꯃꯃꯥ ꯃꯄꯥꯅ ꯆꯥꯡ ꯅꯥꯏꯅ ꯃꯊ꯭ꯋꯥꯏ ꯁꯣꯛꯅ ꯎꯠꯄꯤꯔꯦ ꯍꯥꯏꯕꯒꯤ ꯋꯥꯁꯤ ꯃꯀꯥ ꯐꯣꯡꯗꯣꯔꯛꯈꯤ ꯃꯃꯥ ꯃꯄꯥꯅ ꯑꯉꯥꯡ ꯌꯣꯛꯄꯒꯤ ꯈꯨꯌꯣꯛ ꯆꯥꯌꯣꯛ ꯃꯈꯣꯏꯅ ꯑꯉꯥꯡꯕꯨ ꯀꯔꯝꯅ ꯂꯣꯏꯅꯩ ꯑꯉꯥꯡ ꯃꯃꯥꯡꯗ ꯀꯔꯝꯕ ꯂꯝꯆꯠ ꯁꯥꯖꯠ ꯆꯠꯂꯤ ꯍꯥꯏꯕꯅꯆꯤꯡꯕ ꯈꯨꯗꯤꯡꯁꯤꯅ ꯑꯉꯥꯡꯁꯤꯅ ꯆꯥꯎꯔꯒ ꯑꯣꯏꯔꯛꯀꯗꯕ ꯃꯥꯒꯤ ꯄꯔꯁꯣꯅꯦꯂꯤꯇꯤ ꯀꯌꯥꯝ ꯃꯇꯤꯛ ꯃꯒꯨꯟ ꯂꯩꯕ ꯃꯤ ꯑꯃ ꯑꯣꯏꯔꯛꯀꯅꯤ ꯍꯥꯏꯕꯁꯤꯒꯤ ꯃꯁꯤꯒꯤ ꯂꯩꯈꯣꯡ ꯁꯣꯟꯕ ꯍꯧꯔꯕꯅꯤ What, you think that's funny? Jagat sangsarsta mama mapa khudingmakna masa oibasing nungsiramdi yai oithoi adubo ngasigi hiram khudingmukta athoi hin hidanar matamstadi nungsiba sikaknadi yarakte aikoina nungsi hari bisai su singsna makoina saw sare phana matamda samasta masagi mafam ama kanjawba ngamna baikoina makoibu piingai tholingai digi hongna haktuna semagi mathau machangi Psychologist ngi matungina angang khuyok soiraba mama basingna angang warakma matamda yam toina haiganba angang singi tungi punsida akaiba lahanba ngambadgumba wataru khangminase amadi masdege khoi para phajlause Number 1 angang warakpada kedongeda makhogi haksangi sotha vasar kothokduna ngang biroidabani ngang ibduga makhogi haksanga khak mari leina loidabani angang ne sapta duga phibam duga tokthorapuna marona maju chadriba yaroiba naru khoyeba onthokna ju thigre asumna angangsingda makhogi haksangi phibamsina duna ngang sakpasna makhogi physical insecurity hangalalakani mapukningda sothabagi hulsi naujari mamagi thoptudaida ngantana chu halakani masna angangsing miki laikiba tusonman chunba mimang thopa pamdaba mi amoina charoknabagi yam achowa maram amoirakali noigera kangera nemgera tiengera musin mugera angangsingda masana masabu nungsijaba tambiba haibasi masi mamam poibasingi yam maruiba thodang amani masana masabu nungsijaba tambiba haibasi masi phidamningai oirabulu singba magi leadership ki matik magundo angangsida hapiba horabani lusingba magi irik to khikpiba horibani ani subuda selfish wishes angang warakpada oijana moi wisagi aning mapam mapungdo hoba kudamoina nang polukpada loi mangtai nang si pomdabanen phabajani nang pom dau saruk mi gi macham yu omban hena faine phana sauning leiragasu sigum hakman bohi wata singse masi angang singda khak haibiroi dabane sigum wasna pitliba makoi gi wakhalda makoi se taibang malim prithvi staida leifam thoktaba hingpham thoktaba karima ma leitaba posak amagum phauhun batambirei masigi maramstagi depression ngana lakpa masa manghanjaba masa sokpa yaba thabak tarokpa hornabagi yam achogo maram mo hela idana psychologist singna phungdoi Number 3 maphatta sangdamnaba nangsin dasila na watiga sukman heng manadi dako mi masasing yam khelai dako mi masani yam heli sigumba maphatta sangdamnabasna angang singi mapukning yam sathina thodai hiram amada mina helagasu hiram amadadi nangnasu hinba yai kanna hona wodana mapukning thogat pibe muhutta atombai masadi gyan dakre mi masadi larik nahiba maramna moiba imungi awana na uriba asumna khoni icha warakpada mi cha thaglagi cha hun thabasna angang singdi emotional abuse ta boina thoi otpi boina thoi masil manau singi maraktasu engon dai che che ni henlun tawkhre tamon henlun tawkhre dana sumna khalanduna si chanana lemina gadaba masil manau gi maris taida lona kala kanjaw ko poknaba masil manau oibagi marisi masi masak thijin hanabagi yam achow marama moirak pa yai dana su expert sing phungtoi marisu bada angang masada mabu potlum amoina phawunba nang yok pisi silyam tingi nang lektam basi selyam changine nang leibas na ichuk thanabagi maram oire sel tana bohna bada lu tu wasi loin ki amabane khangabran haije siguma wangang sangsna angang singda makhoi se thang bada lumba potlum amagum phawani makhoina maram oiduna mamam babu yam wahallaba otlabugum phawali maram sdagi angang sing staida makhoi ki darkar oiba pot phaw leibiyu haiba ngamaktaba mapukning da phaw bithil
feelings losin bahorokpa problems kudong chada basing losin bahorokpa masina maram oiduna mamamcha gi marakta tapna sum lapthok narakna bagi ikoi na bahorokna bagi yam achoba maram amore lupa taratang pibada laktana lamthoktuna imungi leita laira ko thoga piba ngangdudagi nungsi se nangi lupa tara dasida laire ko thamna chatkinu ko nganta hanjulu ko adana sumna nungsina piba ngang singsina akoini imungi awana ubusu hengalli tungda manner taba responsible oiba mi amoina chorokali manga subada threatening abandonment chatnani thadoni haiduna kianba damka tawba nangali janingdre laimin masukpam pamdre nang lehoro koi chalani nang ai amon ubu phangda boy hoi nangali dosar pudine ai dai mangjakrage siguma makalgi wangang singda abandonment issues haidi makoina nungsijaba maru oina kanjaba mi singsi makoigi asoiba thiduna nongmadi makoibu thadotuna chatkini haibagi mi paiba chingdaba kibasi ngang singsigi kokta chuduna lehlakani yam nungaitaba yam akiba thodoki hol singsti akaw le rojan mada luna thokpa mami mutkandaba maramna asiguma khonda singsi taduna charopa ngang sing nungsinungol maridasu makoibu thadotuna chatkini mi paiba pokpana nungsinari masa kahina leitadaba henjinna tumba saba yadab se thukale kaina ki dokta manba lapna ki dokta man bi thilna masabu pakan handuna magi partner da karama henjinna yam chopsina nungsibu sinman madagi maduna mabu lai thoroktuna mamma leitana khanbiraktuna thadok piramnabagi hundok piramnabagi yam achawa maram ama phawpoire mi amagi punsigi himai chumbada punsigi angan bayuk angang oiringe madam se masi aduki batik maru oi haibani masdagi onthokna chawkhraba hakana ma changi bani taruk subuda hotrong hoba wasak nangna do hek tawdane chocolate lebi doini adu da pubini ada tawbini asum nangang singda ikoina karigum ama tarok nugidama matumarang hawlamaga makoina thabok tu tawra aba parikya du mai pagla aba paradu phara aba madamdana ikoina tawbini leibini haikip singdu base thabo non thokbidaba asumna mamampana wasak naktaba nga oidaba wasakna masa them lesina basna angang singi thajaba manghali longnambagi bitri tawbibagi thelsi masada hakthengna le makhatana honani mapolok tanabagi yam achaw marama moire para hek phabaga mithai lebini mal halamaga pharakan lebidradi mathangi para pathaning da bhaibasi mut op to bhaibasi mase angang singi taibungdadi irai lai noi thokpa wani loislepusta haijening mo famde angang oidingi matam haibasi masi miyoiba magi khwaidagi maroiba punsigi chimai mani jamai sta kiba mayik sing wahai sing adunani ikoina mapung phaba misak amora matamda chen gadaba ikoigi matik magun personality behavior beliefs kudimak sig mahau lep kadawi basi akan bahakman bawaina nang thoki matamda angang sing physically makoigi masala sukpu udragaso masna hi ha ha le jigadaba angang singi mapukning yam sathina sohon badingame mamampa oiraba madi oirakadaba singna masa masu singang sakpada khajik khantha janab gidama video sig link share to biduna mipum kuding makimit na kongi honbio